Welcome to Real Voice. Haukiba February ki tang tarahumdoida Dutch researcher Frank Hugerbert Koba amana Twitter the tweet ama tawraki madudi Turkey amadi Syria da 7.5 magnitude ta yuhara haba yai. Magi tweet adugi numit humni gi matungda Turkey amadi Syria da 7.7 7.8 ki magnitude ta yuhara haki. Yuhara adugi matungda Turkey amadi Syria gi saktam phibam mayamna hena khangnari hojik phawda myoy lising Nipu hena secret 50,000 yoba yai hainari. Okay, masigi disaster asigi matungda Dutch researcher Frank na Prithibi ki seismic activity de mityang thamlaga yamna kiningai obe prediction amaga pithorakre madudi Pakistan, Afghanistan amadi Indian Ocean da akanbe yohara haba yai. Amoramda Pakistan amadi Afghanistan di Frank Hugerbert ki wafam ase oibia di oithokloi haina thausa khidre adubu India gi oina maru ina India gi state kharadadi mipaina bagi wakhallon ama yeiduna leihre madugi manungda Manipur, Nagaland, Assam, Himachal Pradesh, New Delhi, Uttar Pradesh asina chingba challi New Delhi na khwaidagi hena high risk oiba mafamda lei amasung John Mari da challi Delhi ka loina North Uttar Pradesh to high risk zone earthquake ki lamda challi matawa sumna makoina alert tawrakli mafam singda India ki state angamba challe Manipur, Assam, Nagaland zone manga da challi high risk oiba seismic activity ase karigum oirabati adubu US ki geological survey na high particular numit amada adugumba tarikta adugumba matamda yohara hagani haibase scientist singna su haibangamde Dutch researcher Frank Hugerbert ta India Today na tawkiba interview amada hangki nahak na haikiba Turkey Syria gi wafam se karam da chungkibano maduda mahak na haiki aikoi su research kana tawi planet singi khongchat su yengi Prithibi gi kada aitak hana kari oiki history yengi maduda extensive research tawi madugi research ki result adugi matungina nahangi wafam do coincidentally chumkibani Mahakna makata na haiki oigadra haibatani oigani haina claim di tawde amarom da aikhoigi state singda 26 February da yuhara habai ai kaina khandariba singki certainty karisu leiti oigani haina kanasu claim tawde amarom the entire prithvi as a risk ta leiribani any moment loikibi ai any moment any portion ama awabata bi ai yuhara na oigera nong na oigera nongsit no oigera madu Oihande maramdi masibu operate tawba kanagumba ama leiteba nate mana control tawribani mana oiru hairabadi madu kanana su thatpa ngamde Amuram da Turkey gi public singna India gi rescue team singbu yamna thagat khre makoina hai Indian troops singna khwaidagi ahan batanjada thugjillaki amasung awa anashida sharuk yaraki aikoina makoigi tawimal kaubangam loi Turkey gi faklang kharadadi India gi flag thet khre disaster asida namduna nanduna laikhraba singbu lauthokpagi thabak khaktagi damak makoi chatkiba nate but India gi doctor kaya hidak langthak ka loinana mayum makai laitraba singi matengi khuchu khlai kaya su pudra chatki hojik phawda Turkey da laibak kaya na help pisilakre even Taliban government na paliba Afghanistan na su angak pa help ama tawkre handak Turkey da madu kayam nano kari no haibada 19 million Afghani dollar ni hairi mayam na question tawnari asuk yam ba senpham ase Taliban government na kadai dagi purakhibano madu gi reply da makoi na hai international da ikoi lauthokki awab tariba ase ikoi da tabugum bani aduna angam mateng tawnarak u haibadagi collection lakhibani hairi Amorom da Russia amadi Ukraine lansida anoba paw amaga anoba tarna amaga sanglakli madu karino haibda Russia gi oina Chechen group amadi handa kharni mangdagi Wagner group amadi hanadagi Russian force ka Ukraine force khaktaga tawnarkhibani lanase adubu Russia na paw ama haidurakre madudi ISIS amadi Al-Qaeda ko bachahi kharadagi Middle East naiduna lairakaba loop ase Russia gi against the land tawbugi tamak lakle sini maramasina Russia gi force kharani sida Ukraine gi force khaktaga natana ISIS natraga Al-Qaeda ga thengnaba mathau taraba yai hainari hairiba manungi loop singa se Uzbekistan amadi Afghanistan border naksil lakle sini Russia na hai masi America na silakpa plan ni amasung makoida commando training su America gi sepai singna piri pau asina aseng boy badi Russia gi sepai singi parikha kangani masigi pau matek ase TV9 Bharat Barsagini amrom da kharani mangda America gi Ohio ko mafam da chemical puba train ama accident oiduna chaw na mai chakre mafam adu
दा लेरंब मिसिंग इवाकुएट तहनख्रे केमिकल अदुगी मिंग वाइनाइल क्लोराइड कौई मई यामना कना चाखी अदुदगी मफम एयर पोल्यूशन आइकी मदुगी पोल्यूशन तो कयम साथी हाइबगे प्लाई लेती मफम अदुगी मी पुनमक इवाकुएट तहनब ताखी साथी खरब केमिकल नि अमरोम द चाइना ना लाउरखी अमेरिका ना लोटी बनी एक्सीडेंट अदुगी रिपोर्ट फजना हाइदोक्ते तेसेंग न मतो अमेरिका गी साथी बा सोई बने अमसुंग एनवायरनमेंट साथी न कन्न हु चिलहन खरबनी मखोइना मखोइगी साथी बा असोई बा दो नमसिनदुना मयाम न खंगदरब वारी सादनबा अइखोइगी बेलून अमा पाइसिलुबा अदोमता ओइना ताइनखिबनी. So thanks for watching.